ruling ga opposition ga pullaga suspension operation su louthoko na thagatkhi go mayam louthokte ko same assembly da ruling opposition yaw unanimously thagri neba adubu louthokte all touki tribes louthokpra haibre louthokte that means akhoi manipuri context da leijaraga su mapangi lairiba singse akhoi na toukhi na ngam kam mathau tabra na khale seng na haibada akhoi manipuri context da leijaraga su mapangi lairiba singse akhoi na toukhi na ngam kam mathau tabra na khale seng na haibada politics ki wana tabida akhoi se awareness lemi na mathau tai akhoi manipur se yam na hoje confusing stage ne lai se akhoi na pami di karino implementation do natro habak wen on thopa do natro mayam chungba na dom thai bi ro le ekudam wen na pire bada akhoi mayam hoje charang nari hoje sarkar same the same way haibe ki charang nam se de na akhoi we have to focus tonight to gadam no akhoi census to dore hare NRC 1951 tawdana census to thoki bataragadi illegal mayam se legal oirodro mayam koi laiba koi authority oiriba miyoi singsu akoi Manipur ki context nainaba yadam su khara lai samna harabada ai party ki politics ki matang dai wahi ban panjam ge ko mayam na da BJP Congress adu da mayam na haine ruling ga opposition ga pullaga suspension operation su louthoko na thagatkhi go mayam ado somdagi louthokpira pram dai biro ne louthokte ko same assembly da ruling opposition yaw unanimously thagri neba adubu louthokte all touki tribes louthokpra haibre louthokte that means akhoi manipuri context da leijaraga su mapangi lairiba singse akhoi na toukhi na ngam kam mathau tabra na khale seng na haibada anaba ma akhoi boke anaba lei matam da doctor nusibam leigi doctor na phone tawre engonda Mahesh sigi anaba sidi akhoi laina se machine se akhoi leitre asi dialysis tawba yaroi mapan da di lei Chennai da lei ai Chennai ki doctor do pau phauna ge haira kana mana pau phauna raga akhoi chatpa ya makhom du chatlaga khana makhom du chatlakanda makhom du dialysis tawrakanda akhoi abok se yam thina phajana phagiyeba aina haini ba idea di leiriba mayam sisu akhoi gi phagana ba thabak tu da oina akhoi na kadai Delhi da phone tawgadra na tra amala tawgada chanchil lakanda akhoi Manipuri wari ba kham theng na wari ba se amtang lotion minaba khonabam changi